Hello everyone, welcome back to Zeppy's Spiritual Corner. Daniel chapter 2, King Nebuchadnezzar Gimangda Ukiba Saktam Adugi Prophecy series asibu Tabiriba Amadi Yengbiriba Nakoi Pumnamakpu Christa Gimingda Tagatjaba Pongdokchari Amasung Nakoibo Taramna Okchari. Daniel 2 gi prophecy asi paring naina chathajabani haibadi series oina episode oina mathang adumaina chathajabani aduna mathang manau naina gyan taba ngamnanaba ahanba ningthau leibak ani dugishu amuk hanna yengbiu tabiu madugi video link ado description box aduda hapjabani ngasi aikhoina nainagadaba asi statue adugi ahum suba saruk aduni Valley and ties of bronze. Senzengi puk amadi paigan. Hairiba prophecy asi aikoi yamna tena amuktang yengbinasi. Daniel 2 gi verse 32 gi ani suba saruk atu aikoina dum yengba matamda Bible na sumaina hai. It's valley and ties of bronze. Daniel na ningthau Nebuchadnezzar da haiki. Ningthau nang na ukiba mang aduda saktam adugi Puk ki saruk amadi paigan ki saruk asidi bronze chenzeng na oibne haina haiki. Aduna masi se karamba buhaibra haina amuka ikoina Daniel 2 gi verse 39 da kumtharaga amuka yengba matamda asumaina haye. Next, a third kingdom, one of bronze, will rule over the whole earth haina. Mathangda ahum suba ningthau leibak adu karakani. Adudi karamba ningthau leibak la hairaga senjeng gi ningthau leibak oigani aduga mahakna taibang pan pumnama asibu sason tawgani haina adumaina samna haibiraga Daniel 2 adu loisinki aikoina Daniel 7:8 aduda chatladi amuga henna ugani adubu ngasigi Daniel 2 aduda adumaina stick tawsi. The Greco-Persian Wars asi 492 BC dagi 449 BC phawba sokna ki. Masigi lanpham si Persia na mapangal kalingai oirami. Adubo aroibada Greeks na lan ngamki. Greco-Persian gi lan hodringai da Persian sing na Greece leibak lausin na ba hotna rakhi. 522 BC aduwaida Persia sing na Asian gi samudra manakta leiba Greece ki apikpa Sahar khara lausin bahauki. 500 BC da Greece singna Persia singi henjinba lamchat adu mayok nagani haibagi wakhal lei bahaurakhi. Adudigi Ionian revolt haina Anatolia da chahi taruk lan sokna bahauki. Maduda Persia singna lan adu ngamki. Maduna maram oiduna tokhai taramba Greek leibak singdu unity purakpa punsilakpa hauki. Matamduda Persia asi unified oiba putlap punsinba leibak oiki adubu Greece ki leibak ti punsindri makoi tokai taduna leiramki. Greece ki khwaidagi khutkan panganba leibak ani Sparta amadi Athens asi tokai taduna leiki matam aduda. Athenians sing haibadi Athens leibak ki mi singna 490 BC da Persia singbu marathon haiba lanpamda mighty ba piki. Maduda Persian sing yamna sathi na mighty ki. Madudagi Persian sing na Greece ta lan tawdaduna chahi tara 10 years layrakhi bani. Chahi tara gi matungda after 10 years da Persia gi ningthau Xerxes na Greece leibak pu khudum channana ba amuk hotna rakhi. Matam asidadi Greece as a unified oirakre. Greece as a punsil lakre aduna Greco-Persian War asida Spartan singna khong lan mida mang tha duna chatki aduga Athenian singna Athens ki mi singna ising lambida mang tha duna lan asi shokna bahauki. Alexander the Great asi Macedon gi ningthau King Philip II gi machani ningthau Philip II asi 336 BC da mahakpo assassinate tawki mahakpo hatki. Madugi tungda mahaki masa Alexander the Great mahaki chahi sumna dagi kun just 20 years da Greek Macedonia ningthau leibaki ningthau oirakhi. Asum tawduna
331 BC da Alexander the Great na lan adu ngamduna Greece na taibang pansi sason tauba haurakibani. Alexander the Great na hauziki Pakistan laibak amadi India yauna maki sason makada paisinki matam aduda leiba laibak haiba khudingmak Alexander the Great mahaki lanmi singna khudum chansinki. Asum tauduna mahakna chatlu ba mafam khudingda Greece ki culture chatnabi asi shandoktuna lakhi. Mahaki lanmi singbu yeknabagi lanmi na khudum changadaba phibam leiraba phawbada amadi yeknabagi lanmi na masing yamlaba matamda mahaki lanmi singna handoknanaba hotnaba matamda mahakna surrender tawba yaroi haina leptuna matam ayambada mahakna front line da lan lusingduna lan soknakhi. Maram aduna Alexander the Great asi lanpham kaya adagi injuries asok apan mayam masada asok apan gi dakpham kaya laiki. India dagi halakpa lambida Alexander the Great 323 BC da Babylon da thunglaki. Babylon da mahak 323 BC da mahaki sahi subnatagi kuntrani toy just 32 years suraba matamda mahak siki. Alexander the Great misi asi tasengna karamna siki bano haiba khangba ngamde adubu thajaba yaba maram khra pallabada ahanbada mahakna thakadaba yu wine cup aduda Macedon gi governor Antipater na poison thamlaga mahakpo hatkibani haina so hainai aduga kharana amuka hai mahak ase malaria dagi sikibani maramdi mahak sidringai da numit kaya fever laihau laiki haina hai aduga miyoi kangbu kharana hai mahak asi typhoid fever dagi sikibani haina so hai kari oiduna su mahak asi yu yamna thakpa mi amani haibasidi soide aduga mahakna sikibagi maram ase yunani haibasisu khwaidigi annakpa likhun adu oigini mahakta sikibagi maramda. Alexander the Great amadi mahakki nupi Roxana asi machani pa poklamde aduna maram oidana mahakna sikhrabagi tungda mahakki half brother Aridias amadi Alexander the Great ki army general Perdiccas na Corizon haibadi mi anina ningthau oina Macedonia da panba haurakhi. Alexander the Great ki general Perdiccas amadi Ptolemy ani gi marakta yanadaba laktuna Greek ki leibak asi Alexander the Great na sikhrabagi tungda machet tarakhi. Leibak munnaba ningthau pham munnaba amadi maru oina kanana Alexander the Great ki successor mahut sinba oigadabano haibagi maramda lan sokna rakhi madugi lanpham adu the war of successors haina khangnakhi. The war of successors asi tangkak ani thokna phase ani thokna soknakhi. First phase adu 321 dagi 301 BC da oiki aduga ani suba phase aduna 303 dagi 280 BC phaw oiki. Hairiba lanpham asi Unitarian versus separatist anigi marakta oiki haibadi leibak tokhai ta handana ba hotnaba kangbu ama aduga amana tokhai taraga ningthau oinana ba hotnarakpa kangbu anigi marakta soknaba lan oiki. Greece leibak asi Alexander the Great na thanamba unified oiba leibak oina leisi haina hotnaba kangbu adudi Perdiccas asini. Perdiccas ka mahaki loinaba asi Antigonus amadi mahaki masa Demetrius asi oirami. Aduga nakal amaromdana leibak asi tokhai tananaba hotnakiba ningthau oinanaba hotnakiba kangbu adudana Ptolemy, Seleucus amadi Lysimachus asi oiki. Asum tauduna Ptolemy na Egypt lausinki aduga Egypt ki ningthau oirakhi. Masigi lan asi 281 BC da loisinki bani. Masigi lanpham sidagi unified Greece asi tokhai taduna machet ahum thokna kaiki. Adubu tasengbadi khwaidigi mapangkal kanbadi leibak ani ningthau leibak ani khak chauna kaibadu oki. Kaikhiba leibak ahum adudi Macedonia haiba kangbu ama leikhre ani subada Seleucid Empire Syria amasung Mesopotamia se makoina paisinki aduga ahum subada Ptolemite Kingdom haina Ptolemy na Egypt ase lawsilaga Greece ke leibak ase ningthau leibak ahum thokna kairakhi.
ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤ more than 3 decades ꯆꯍꯤ 30 ꯍꯦꯟꯅ ꯁꯣꯛꯅꯈꯤ ꯃꯁꯤꯅ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯁꯣꯟꯊꯍꯟꯕ ꯄꯨꯔꯛꯈꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯥꯡꯒꯜ ꯃꯌꯥꯝ ꯃꯈꯣꯏ ꯃꯁꯦꯜ ꯂꯥꯟ ꯁꯣꯛꯅꯕꯗꯒꯤ ꯃꯥꯡꯂꯛꯈꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯁꯨꯝ ꯁꯣꯟꯊꯍꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯠꯅ ꯇꯨꯞꯅꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯇꯣꯞꯄ ꯑꯂꯦꯛꯖꯦꯟꯗꯔ ꯗ ꯒ꯭ꯔꯦꯠꯅ ꯂꯧꯁꯤꯜꯂꯝꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯈꯤ ꯑꯂꯦꯛꯖꯦꯟꯗꯔ ꯗ ꯒ꯭ꯔꯦꯠꯀꯨꯝ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯛꯄ ꯅꯤꯡꯊꯧ ꯀꯌꯥꯅ ꯒ꯭रीꯁ ꯂꯩꯕꯥꯛ ꯄꯨꯜꯂꯞꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯤ ꯒ꯭रीꯁ ꯂꯩꯕꯥꯛ ꯑꯁꯦ ꯃꯆꯦꯠ ꯀꯥꯏꯊꯔꯛꯈꯤ ꯅꯤꯡꯊꯧ ꯑꯃꯈꯛꯀꯤ ꯁꯥꯁꯣꯟ ꯃꯈꯥꯗ ꯂꯩꯕ ꯉꯝꯂꯛꯈꯤꯗꯦ ꯒ꯭रीꯁꯀꯤ ꯃꯇꯝꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯣꯟꯖ ꯑꯦꯖ ꯁꯦꯟꯖꯦꯡꯒꯤ ꯖꯨꯛ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯣꯟꯖ ꯃꯦꯇꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯈꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯗꯕꯨ ꯑꯣꯏꯔꯣ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯋꯦꯄꯟꯁꯗꯕꯨ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯁꯤ ꯕ꯭ꯔꯣꯟꯖ ꯃꯦꯇꯜ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯈꯤ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯈꯤ ꯕ꯭ꯔꯣꯟꯖ ꯃꯦꯇꯜ ꯑꯁꯤ ꯒ꯭रीꯁ ꯂꯩꯕꯥꯛ ꯑꯁꯤ 146 BCꯗ ꯕꯦꯇꯜ ꯑꯣꯐ ꯀꯣꯔꯤꯟ ꯍꯥꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯔꯣꯝꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤ ꯑꯗꯨꯒ ꯃꯗꯨꯅ ꯒ꯭रीꯁꯀꯤ ꯁꯥꯁꯣꯟꯒꯤ ꯑꯔꯣꯏꯕ ꯑꯗꯨ ꯑꯣꯏꯈꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯗ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯐꯦꯁꯤ ꯑꯁꯤ ꯁꯣꯏꯕ ꯂꯩꯇꯦ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯊꯣꯛꯇꯨꯅꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯊꯣꯛꯇꯨꯅꯁꯨ ꯂꯩꯈꯤꯒꯅꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯑꯁꯦ ꯈꯪꯂꯒ ꯕꯥꯏꯕꯜꯒꯤ ꯋꯥ ꯏꯟꯅ ꯍꯤꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯖꯁꯦ ꯑꯩꯈꯣꯏꯁꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯗ ꯐꯣꯔꯊ ꯀꯤꯡꯗꯝ ꯂꯦꯛ ꯑꯣꯐ ꯑꯥꯏꯔꯟ ꯃꯈꯣꯡꯒꯤ ꯁꯔꯨꯛ ꯌꯣꯠꯅ ꯁꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯇꯝꯒꯅꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯦꯄꯤꯁꯣꯗ 4 ꯑꯗꯨꯗꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯇꯥꯕꯤꯈ꯭ꯔꯕ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ